Lakhipuronline puthokchaba February gi tang 18 thangja numit ki Khomjinba Pao tabirase. Ahanbada maroiba Pao MPF ki mihut kangbu amana Bamrampur da chatuna Laikhidraba Kaisam Prabin amadi Namram Nipen gi imung manungi awabada saruk yaminakhre. Naharol Khorirol Silup Assam gi nifutaruk suba mapok thorom amasung chahi gi mifam hayeng February gi tang kun Lakhipur da pangthok lagani. Silchar Link Road da mafam adugi drain manakta pokpata ngairiba angangama Barak Khau gi manung da haplaga langtok piramle. Kumja lising ani ga nipan da Ahmedabad da thokiba bom pakai bagi thodokta chenaba mioi kunthra nipan sibagi cherak pikre taramatoina punsis chupagi oina phadok pikre. Amasung Singirbonda chathariba knockout football tournament lising ani ga kunithoi da Landroll FC final changkhre. Ngasi ani suba semi final da SFS Singirbon amadi Binakani T State sanaragani. Haujik mapungoiba Pao tabirase. Manipuri People's Front MPF Central Committee na silangduna MPF ki maru makok oipa mihut taret na saba khutpo amana Kasar Bamrampur gi Laikhidraba Kaisam Prabin amadi Namram Nipen gi yumda ngarang February gi tang 19 irai numita chatuna awana taraba imung ani gi mioi sing amadi laikai gi ahalaman singa loinana awaba phongdok minakhre. Chamlaba khongseda sida Khaidem Kanta President United Clubs Organization Lakhipur amasung Advisor MPF Lakhipur District Committee Thangjam Manilal Vice President MPF Central Committee Haribabu Singha General Secretary MPF Hailakandi District Committee Purisabam Manidhon President MPF Lakhipur District Committee Thaunawjam Ton Singh Organizing Secretary Lakhipur District Committee Loinana Manipuri Muslim Mairapaibi Sangstha gi President Jubida Begum amadi Assistant Secretary Thotlai Bibi Sarugyakhi. Awaba taraba imung anigi kharadang oirabasu mateng oinanaba MPF Central Committee gi maigedagi imung animakta lupa lising manga khusinaramkhi. Laikhidraba mioi ani asigi achumba wail gi damakta maipunana honariba JSC amadi CSO kudingmakna athuba matamda langla langjin ama soidana poraklagani haibagi thajaba thamli haina MPF ki press cherol asida phongdorakli. Makhatana JSC amasung atai organization singna punna changsilakliba khongjang asida MPF na thodok asigi justice phangdriba phawba khongpham chetna lepkani haina Manipuri People's Front ki President Yengkhom Upendra amadi General Secretary Leisungbam Inganganbagi cherol amada phongdorakle. Naharol Khorirol Silup Assam gi nifutaruk subama pok thorom amasung chahi gi mifam hayeng February gi tang kun nongmaijing numita Khorirol Sanglen Lakhipur da pangthok lagani. Loop ki President Yumnam Ilabanta amadi Loop ki VP Thokchom Bishanath na mifam mapu oiduna pangthok kodoriba thoromasida Assam University Silchar gi Professor Waribam Raghumanina athoiba mithung oina saruk yagani. Handaki mifam asida Jiribam gi saknairaba aiba Sarat Thokchom da chahi asigi Sorok Khaibam Manikchan Ningsingmana Barak Tampak ki saknairabi aibi Badrul Sajabam da Dr. Nongthomam Nanogopal Ningsingmana lisingani ga kunmathoi amasung Singirbon Laikolgi Kabi Laukham Nanda Kumar da Dr. Nongthomam Nanogopal Ningsingmana lisingani ga kun manapi tunai kai khomjaragani. Loinana handakta Sahitya Academy Bal Puraskar Frangkraba Dr. Naurem Vidyasagar amasung Khetrina Linimana Phangkrabi Moirangthem Sobita Busu taramna okadauri. Thoram pareng matungina ayikwi pung mapandagi loop ki oiba thoram nungthil gi pung amada aphong mifam amasung nungthil pung ahum tabada Khorirol Sahitya gi thoram pangthokani. Thoram asida mayamna saruk jabiduna mapung phan binaba loop ki thoburen konthaujam nandababuna phongdoragli. Assam Rifles na Humanitarian Assistance Program ki makhada ngarang Kasar Jila gi manung chenbada Binakandi block ki Pabda khungang da leiba Lairaba mioi singda cheng hawai chini na chingba chana thaknaba potlam sing yen thokre. Mawa mapureba Laikhidrabi amadi mimanadraba mioi awana taraba mioi chama henbada mateng pangkhiba thormaduda lamdamasigi civil authority ona Binakandi BDO Gram Panchayat Pradhan amadi Gram Panchayat Secretary na chingba sarugyakhi hairi. Kasar Jila gi Silchar Link Road da mapamadugi drain manakta pokpata ngairiba angangama Barak Khau gi manung da haplaga langtok piramle. Ngarang irai numit ki ayukta mapam adugi mioi kharana ayukta chathok chasin tawba matamda drain manakta
चिंगनबा मौंगदा बोरा खाव अमा लैबा थेंगनबदगी रांगीर खारिक पुलिसता पाव पीदुना खाव अदु लौखतुना येंगबदा पोकपता ngairiba angang ama खाव मनुंगदा यावरमखि हाइरि चाइल्ड लाइन सिलचर 1098 ता पाव पीदुना सिलचर मेडिकल दा पुरबा मतुंग angang अदुबु टेकता काइदना कनबा ngamkhre चाइल्ड लाइन की मियोय सिंगना angang adu निवेदिता नारी संस्था दा सिनखरे हाइरि करम्बा नुंसी हैत्रबा ममा मापाना थमलंबनो हाइबा खंगबा ngamdri अदुबु angang adu nipa masani tekta kaidana leiri haina pawasina makhatana phongdorakle chahi mari makhagi angang sing gari da haptuna pubagi anoba chana pathabama leibaga sigi Ministry of Road Transport amadi Highways na lauthokre anoba chana pathaba sigi matungina two-wheeler gari machada thama pandagina chahi mari gi manungda leba angang sing puduna chatpa matamda angang sing gi helmet amasung safety harness belt sijenagadabani hairi asita natana angang puduna thauba matamda gari macha gi speed pungda kilometer nifu gi makhada oigadabani hairi wafam asi February gi tang 15 da Ministry of Road Transport and Highways ki cherol amata phongdokhibani Kumja lising aniga nipanda Ahmedabad ta thokiba bom pokhaibagi thodokta chenaba miyoi kunthra nipan sibagi dandi pikre tarama thoina mapunsi chupa phadok pikre Gujarat ki Ahmedabad ta haukiba kumja lising aniga nipanda thokiba bom pokhaibagi thodok kamari lenana thodok asida chenaba miyoi nifumapan gi manungda miyoi kunthra nipan Ahmedabad ki special designated court amana sibagi dandi pikre aduga miyoi tarama thoina mapunsi chupa jail la leibagi phadok pikre asuk yamba miyoi amukta da sibagi dandi piba leibaka sigi wenadi yan hanba tawdokni hairi panba yai kumja lising ani gani panda Ahmedabad ta thokiba thangna bom pokhaibada miyoi 53 sikhi amasung chani henbana asoka pannangki court na laikhidrabagi imung manungda lupa lakh amamam piba amasung asoka pannangki ba miyoi singda lupa lising yankai tawduna pina bahaiki Singirbon High School ki sanabungda chathariba Dr. Rajdeep Rai MP Rural and Urban Knockout Football Tournament lising aniga kunithoi da Land Rural FC team final da khong thakjin khre ngasi ani suba semi final da SFA Singirbon amadi Binakandi Tea State sanaragani ngarang ahanba semi final match da Land Rural FC Markulin amadi Ichel Club Baskandi Sanakibada Markulin team na Baskandi team bu goal 3-0 da maithiba piduna Land Rural FC team final da khong thangjin khi ngasi ani suba semi final match da SFA Singirbon amadi Binakandi Tea State nungthil pungani makhai taba matamda sanaragani ngarang ya hanba semi final match da center referee oina M Premjit line assistant oina A Nabachandra amadi N Rajan Singh aduga CH Bishwajit Singh na fourth referee oina match conduct tauki ngasi SFA Singirbon amadi Binakandi Tea State team ani suba semi final da thengnaragani haina SFA Singirbon gi General Secretary TH Sarat Kumar Singh na phongdorakle tha asigi tang mari dagi 19 phauba Jiribam gi Sunrise Club kadam talana sinduna pangthokpa ahanba 6A side SRC football tournament lising aniga kunithoi February gi tang 19 loisan khre final match da kadam tala A FC na Jairol Youth Club pu Panjal 5-0 da maithiba pikhi champion oikraba kadam tala A FC da trophy amadi sel oina lupa lising 15 khusinaki amadi runners up takiba Jairol Youth Club ta trophy amadi lupa lising 10 khusinaki match aduda Aziz Haidarna center referee Joel Chongloina assistant referee amadi S Indramani na fourth referee oina sarukjaki loisen bagi thoramda Dibong Gram Panchayat ki pradhan RK Nobinsana Sunrise Club Kadamtala ki president M Ranjan Singh Power Grid Kadamtala ki senior DGM Arambam Bijoy Kumar Singh na mathangsina chief guest president amadi guest of honor oina sarukjaki aroibada maroiba pau amukhanna MPF ki mihut kangbu amana Bamrampur da chatuna leikidraba Kaisam Prabin amadi Namram Nipen gi imung manungi awabada saruk yaminakre Naharol Khorirol Silup Assam gi nifutaruk suba mapok thorom amasung chahi gi mifam hayeng February gi tangkun Lakhipur da pangthok lagani
Silchar Link Road ta mafam adugi drain manakta pokpata ngairiba angang ama bora khawgi manungda haplaga langthokpiramle. Kumja lising aniga nipan da Ahmedabad ta thokiba bom pokhaibagi thodokta chenaba mioi kunthra nipan sibagi cherak pikre taramatoina punsi chupagi oina phadok pikre. Amasung Singirbonda chathariba knockout football tournament lising aniga kunithoida Landroll FC final changkre. Ngasi ani suba semi final da SFA Singirbon amadi Binakani Tea State sanaragani. Lakhipuronline YouTube channel gi Khomjinba Pao sandok chaba ngasi gi oinadi matang asidaloi jare.